Image TV MG Singbo, Tamkumandarim Tramok Sari, Lodana, Nasigi, Maru Pau Pizari. Nothing like voting I vote for Seo Haiba, Timda, Tramari Suba National Voter State Toram Pangto Kre. May Homdagi Horkiba Maite Amity Cookie and Lanasina, Maite Puruki Musinga, Acho Parama Tambire Haina, Wall Mite Organization Gi, Sing Tam Nilmanina, Pongdo Kre. Capacity building of women managers in higher education training of trainers ki numit tari ni satagdaba training ngasi hodokre. Loinana Prime Minister Narendra Modi na Uttar Pradesh ki Bulandsahar da lupa crore lising tramapan chama sang saba projection sangakre. Howzik Bapunga Paulo Vidasi now the voters Salabanaha Singbu Mikhail the Pre and Fair or in a Saruk Yanaba Manipur Chief Secretary Dr. Vinit Josina Pung Tawat Kray. Electoral Officer Manipur CEO Sindulangasi Lampela Leva CEO Complex ta nothing like voting I vote for CEO Haiva Timda Pangto Kiba Tramari Suba National Voters Day term da Atobi Mitung Len Warul Perna Mahan High Now the voters Salava Nahasingu Taramno Okpagalina Lakathriba Mikalda Makogi voting right adu Sinaduna free and fair waiba Mawangda Saruk Yabiu Horuk Liba Nahasing a sea Aikoi Punamapu Tungda Labjing Lakadaba Oibana Makoi Sing a sea Hojitagi Hauna election the free and fair when a Yawatangai Fade Nasi Bangtok Liba Toramasi Maruina Nauna voters Salava Nahasingu Puming Tawatpa Amadi Lakathriba Mikalda Akiba Yaudana Amadi Nium Sumna Saruk Yanaba Inot happy Vani Haina Fondoki Mahan Makata Hai Nasi Barana Sauthokna Akanba Lebak Ama Oina like Libasi Malem the Quiding Sauba Ganatra Setpa Lebak Ama Oivanadi Ganatra Setpa Lebak Ama Oivana Mamal Yamlava Voters Singi Mapana Nasidi Bharat Pumbada Praja Singna Sing Lemna Makoya Pamba Mihut Kanba Gamlivani Marmasina Aikoi Pumbana System Sing Makada Sauthoksana Lady Bani Marmasina Nauna Voters Sanglakaba Sing the Su Singbu Ganatantragi System Masida I hang the tram no oxyry lunana, Anuba voters sing the system Masida, York Pada Sautuk Sagadabani, High Cape. Nasi function Aduda, known a voter celeb, Mahiro Nupi Kaya, Amayao, Uba say Aduki Matic, Noaijay, Lunana, Makoi sing Asina, so Makoigi Imung Manung Kanasana was sing both had of the Saruyanaba, Paujin View, High Cape. Water lister celeb. Mipum Pudimakna Lakata bought Singda, Makogi voting right, Adusu Sin, Aduna free and fair over election or Hensi, Luna, Manipurda, Thani Pan Hena Tangu, Lata of Film Ama, Ladibasu, and over electoral roll, Asibu, Matamsana Pomba, Namlibasi, the CEO Manipuri official Pumbada, Tagat Waisu, Magna, Fondoke. Those of you who are present here, and through you also the ones who are not present here, through our media friends, I would like to convey that all of you who have got into the electoral system for the first time this year, all of you should come forward to vote and vote in a manner which is fair and peaceful. Nasi Tramadada M.H. Khan, Additional Secretary, CEO Manipur, P.K. Jha, Manipur Lengaki officials saying, Nauna Voter Salava Kayasu Saru Yakibu Loina, Ganatantrebu. Ngakna Satuna Amadi Mikhail Free and Fair Saru Yagani Haina Chief Secretary Dr. Vinit Josina Lusingana Wasak Lominaki Thomasi Sarukama Oina SVEEP campaign gi Manungsana photo exhibition Amasu Pangtok Kibaga Loinana SVEEP campaign Saru Makok Matang Tarakrabak the Manamat Atum Singsu Yantoki Amadi Nauna Voter Salaba Singda Epic Card Amadi Makoi Pun Tawat Naduna Kudol Potsingsu Lantoki. Lebak Asigi Mapam Sin Mutuna Pangtok Nabum Tawala Su Tramarik Suwan National Voters Day Thorum District Election Office Tawala Sinduna Election Counting Honda Pangtokre. Nothing like voting I vote for Seo Haiba Pandamda Pangtokiva Thorum Aduda District Asigi Additional District Election Officer Githau Puriba ADM Brahmachari Mim Lokeshu Sarmana Atoba Mitung AC to DC Tawal S Susandrana Thorumapu Aduga 30 Lilong SC ERO Thau Puriba SDO Lilong Julia Kuraijam
31 Thawal ACG ERO gi thau puriba video Thawal Yendrimbam Sir Singh 32 amasung 35 ACG ERO thau puriba SDO Thawal Mayengbam Ranjita Devi amasung 33 amadi 34 ACG ERO gi thau puriba video Wangjing Maibam Suranjoina akanaba mitung singwaina saruk yaki tharong sarung amo ina Additional District Election Officer ADM Thawal B location and Singduna National Voters Day wasak lominake Thawal District ki manungda leiba Assembly Constituency singda mathau ningthina pangthokba booth level officers singda su appreciation certificate lengan peace sale gi mana sing yantoki Assembly Constituency singda ki nauna voters seleklaba nupa macha amasung nupi macha singda su makoi gi voter ID card tupi amasung t-shirt sing yantoki ngasi tramari suba National Voters Day gi thorum asi Thawal District ki Electoral Registration Office sing amadi polling station sing gi booth level officers sing na sinduna magi office sing da su pangthokke Nothing like voting. I vote for Seo Haiwa Team da National Voters Day gi thorum asi District Election Department Churchampur Nasinduna Churchampur gi Mini Secretariat Tuibong da Laiba DC Office da pangthokre thorum da Deputy Commissioner DO Churchampur Dharu Kumar IS na athoiba mitunglen oibaga loinana ADC Churchampur Thangboi Gangte BLO Singh amadi Election Superintendent Churchampur Election Department ki official sing saruk yaki thong maruk sanna nauna voter select aba singu taramna okpaga loina epic card su yanthokki masida natuna BLO Singh da su certificate sing yanthokki nakalamrom da District Administration Kamjong District na sinduna National Voters Day gi thorum pangthokki SDO Office Kamjong gi conference hall da pangthokki ba thorum aduda DC DEO Kamjong Rangnamai Rang Peter IS SDO Kamjong Philip John amadi atai mio kya su saruk yaki throm da DC na National Voters Day gi wasak lohon ki doina BLO sangam situngda appreciation certificate piduna ikai khumna ki Bharat na ning tam sahi humudra ga manga surakpagi Republic Day gi thorum hayang Manipur su pangthok na sem sabal losin kre Manipur lengang na hayang pangthok ka riba Republic Day sigi full dress rehearsal gi thorum ngasi pangthok ki ngasi ayu pangthok ki ba thorum aduda cultural troupe ani yauna contingent kun ga taruk na march past ki thorum as the saruk yari ngasi gi full rehearsal ki thorum aduda cadet commander oina first MR gi commanding officer IPS cases Ravi Kumar na Lusinki ngasigi full rehearsal do first MR dagi haudok laga kangla pat paring lak laga khuyatong phorga North AOC rom da lak laga kangla gi awang thamu gate sanglak pagaloina na kangla gi makha thangbu phor matung ahanba Manipur Rifles ground da amuk thunglaki ngasigi full rehearsal do da tongan ma maike gi lakpa gari sing atopalami salhan ki police amadi security personnel sing na pamdu thokta sing thok tanam gi dama akan bag section thorang so lokhat ki Churchampur District ki manung chana leiba ti Lailoi Phai dagi Sungdurom da Kuki militant sing na ngarang namidang bom yauna nongoi kapsil lakre hairi thodo adugi matang da khunja sing na phongdrok pada Bishnupur District ki manung chanba napat khulga thangnana leiba Churchampur District ki Kuki sing na khundaba ti Lailo Phai village dagi Kuki militant sing na bom yauna nongoi round kaya ngarang namidang pung tara ga minit tara manga tarakba aduda Sungdurom da kapthrakhi man makata na hai nomai kapadu makata na anik suboina nongyai matung pung trani thoiga makhai dagi amuk bom yauna akan bamong da nomai kaplak khiba duda security force amadi khulngak pusingi maikei dagi su handur nomai khardi kap khi thogok adugi matang da ngasi ayup sunu police ki team galoina na mafam dura satrun yengsil lubada sunu awang lekai gi yum naknaba leiba labuk amada bom taduna pokhai khibagi mafam kom oina leram ki thodok aduda so open misimina nang nasingba yaw khiba leite hayaduna Kuki singna nongoi kapsilagli ba maige romda Central Security Force sing leilena asigumba thawong kaya sathrak pa asina Central Force singda miyam na thajaba leitre haina phonu khibaga loinana mari leinaba makok thongbu singna Churchampur SP ki control makhada napat khunda leiba Central Security Force sing mathau tawhanba ngamdrabadi mafam sing asidagi security force sing loina lokthok pikro haiki thodok adugi matangda Sunu police station ki team amanasu Sunu awang lekagi mafam aduda sub inspector Minavan Ternal Singba team amana bom pokhai ki mafam aduda
ꯂꯥꯛꯇꯨꯅ ꯁ꯭ꯄꯣꯠ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯛꯆꯤꯡ ꯂꯝꯗꯣꯡꯗ ꯂꯩꯕ ꯖꯤꯕꯟ ꯍꯣꯁꯄꯤꯇꯥꯜ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ ꯌꯦꯡꯈꯣꯝ ꯅꯦꯇ꯭ꯔꯃꯅꯤ ꯀꯣꯂꯦꯖ ꯑꯣꯐ ꯅꯔꯁꯤꯡ YN ꯀꯣꯂꯦꯖ ꯑꯣꯐ ꯅꯔꯁꯤꯡ ꯀꯛꯆꯤꯡꯒꯤ ꯑꯍꯨꯝꯁꯨꯕ ꯕꯦꯆꯀꯤ BSc ꯅꯔꯁꯤꯡ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯩꯔꯥ ꯆꯨꯈꯠꯄ ꯑꯃꯗꯤ ꯋꯥꯁꯛ ꯂꯧꯕ ꯂꯦꯝꯞ ꯂꯥꯏꯇꯤꯡ ꯑꯃꯁꯨꯡ ꯑꯣꯠ ꯇꯦꯀꯤꯡꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯗꯥꯛꯇꯔ ꯌꯦꯡꯈꯣꯝ ꯑꯁꯣꯛ ꯀꯨꯃꯥꯔ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯌꯦꯡꯈꯣꯝ ꯅꯦꯇ꯭ꯔꯃꯅꯤ ꯀꯣꯂꯦꯖ ꯑꯣꯐ ꯅꯔꯁꯤꯡꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯗꯥꯛꯇꯔ N ꯖꯤꯕꯂꯇꯥ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯖꯤꯄꯜ ꯍꯣꯁꯄꯤꯇꯥꯜ ꯀꯛꯆꯤꯡꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡ ꯑꯃꯗꯤ ꯄ꯭ꯔꯣꯐꯦꯁꯔ ꯃꯥꯏꯕꯝ ꯀꯨꯃꯨꯗꯤꯅꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯌꯦꯡꯈꯣꯝ ꯅꯦꯇ꯭ꯔꯃꯅꯤ ꯀꯣꯂꯦꯖ ꯑꯣꯐ ꯅꯔꯁꯤꯡ ꯀꯛꯆꯤꯡꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯩꯔꯥ ꯆꯨꯈꯠꯄ ꯑꯃꯗꯤ ꯋꯥꯁꯛ ꯂꯧꯕ ꯂꯦꯝꯞ ꯂꯥꯏꯇꯤꯡ ꯑꯃꯁꯨꯡ ꯑꯣꯠ ꯇꯦꯀꯤꯡ ꯊꯧꯔꯝ ꯑꯗꯨꯗ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯐꯦꯀꯜꯇꯤ ꯃꯦꯝꯕꯔꯁꯤꯡ ꯑꯃꯁꯨꯡ ꯖꯤꯕꯟ ꯍꯣꯁꯄꯤꯇꯥꯜ ꯀꯛꯆꯤꯡꯒꯤ ꯗꯣꯛꯇꯔ ꯑꯃꯁꯨꯡ ꯅꯔꯁꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯊꯣꯏꯕ ꯃꯤꯊꯨꯡꯒꯤ ꯋꯥꯔꯣꯜ ꯄꯤꯗꯨꯅ ꯗꯥꯛꯇꯔ ꯑꯁꯣꯛ ꯀꯨꯃꯥꯔꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯈꯜ ꯀꯌꯥꯒꯤ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕ ꯑꯌꯦꯠꯄ ꯑꯄꯟꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯛꯄ ꯌꯥꯏ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃꯃꯨꯛ ꯊꯦꯡꯅꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯗꯨ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯗꯨꯅ ꯑꯩꯗ ꯄꯤꯔꯤꯕ ꯄꯨꯟꯁꯤꯒꯤ ꯁꯤꯟꯊꯥ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯝꯕ ꯑꯗꯨꯅꯤ ꯃꯊꯧ ꯇꯥꯔꯤꯕꯗꯤ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯄ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌా ꯑꯗꯨ ꯀꯤꯗꯨꯅ ꯆꯦꯜꯂꯕꯗꯤ ꯄꯨꯟꯁꯤꯗ ꯄꯤꯔꯛꯂꯤꯕ ꯑꯩꯒꯤ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯈꯛ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ We should always try to inculcate all the good habits. Adubu, akoina siniyan bada relationship sida akoina relationship si akoi ai parents yawni na haisage angang sing sida la aga ayam matamda homesick oiba emotional orakpa then class si ma phana yawba ngamtaba mana tawge tawjubina tab because akoi si sometimes life si has become very fast. Life si kya ho fast ho gaya ai koi si teenager hai si skip to hai childhood tak ye koi si adulthood tak sab skip to education. Council of Higher Secondary Education Manipur Loba Class 11 amasung 12 ki Higher Secondary Examination 2024 ki admission card tha sigi kunthra mathoi dagi issue tawba horgani hairi loinana mari lainaba institutions singi principal natraga private candidate singna masa laklaga natraga institution singi authorized person singna council office tagi office hours matamda lauraba yagani haina Council of Higher Secondary Education Manipur gi secretary KS Asik Kumar na khuyek pidro thadokpa serial amana hairi May ahumdagi horakiba maitai amadi kuki anigi lan asina maitai phurup ki mioi singda achaw para ama tambire thogliba lan asina maitai haiba phurup asi mioi sing amatta oina punduna mating leiba phurup ama oidaba yade haibasi nomagi khangnarakpaga loinana thauna leiba phurup ama oinaba arepa leitana maikai kayadagi honrakli haina World Maitai Organization gi presiding officer Singtham Nilamani Fondokre Wapam Singasi Langol Ningthoda Labor World Maitai Organization gi headquarter da ngarang WMO gi executive members singi mifam ama phamla matungda warip thara lawkhibagi matung ngasi pawin phamama pangthoktana wapam asi mahna fondokhibani Nimlina Hai World Maitai Organization haiba loop asi hek horukpadagi ngasi phawba malem sida laiba maitai sing amadi mioiba khunai asigi yaifana thabak thoram kaya pangthoktana lakli loinana hojik Sidaba matam asidasu loop asina apunmagi mifam ama phamlaba matungda warep khara laure warep sing adudi kuki narco terrorist ki makhutta laikhidraba idaisa kuringmaki mafamda ikai khumnabaga loinana laikhidra singi mafamdasu awaba phongdoksari loinana imung manunggi awabadasu saruk yari makhatana masigumba asi anagi thodok asi amukhanat thoktanabagi damak Isori mafamda thaunijari amadi ngarang arambai tengolna lusingduna leibaki lusingba singa hojik thok deba lan asi atubu matamda loisinduna tangdu leitaba lambi ama laknaba achetpa wasak lawmin nakhiba asimak thagatpa phongdorkli Manipurda leiba civil society organizations sing amadi mairoi loop singi oiba mifam ama phamba yanaba mafam assembly hall ama lehendaba miyam puna honaminase Manipurgi mapanda leiba maitai naha Kudingmakna masagi maramdam ngaksanaba UFO na satharakliba thabak thoram singda WMO na su mating leiba iramdam ama oinaba honabada angamba thakta mateng pangnaba honabada miyam na su saruk yabiu haina phongdokki
ꯃꯄꯥꯟꯗ ꯂꯩꯕꯤꯕ ꯃꯩꯇꯩ ꯅꯍꯥ ꯈꯨꯗꯤꯡꯃꯛꯅ ꯃꯁꯥꯒꯤ ꯃꯔꯩꯀꯥꯏ ꯃꯔꯝꯗꯝ ꯉꯥꯛꯆꯅꯕ ꯑꯩꯈꯣꯏꯒꯤ UFOꯒꯤ ꯃꯩꯇꯩ ꯂꯥꯂꯣꯏꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯁꯗꯤꯠ ꯁꯔꯥꯠ ꯇꯝꯕꯗ ꯑꯍꯦꯟꯕ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯄꯨꯛꯅꯤꯡ ꯆꯪꯕꯒ ꯂꯣꯏꯅꯅ ꯃꯇꯨꯡ ꯂꯩꯕ ꯏꯔꯝꯗꯝ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯜ ꯃꯩꯇꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯅꯤ ꯃꯁꯤꯗ ꯃꯤꯌꯥꯝꯅꯁꯨ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯍꯥꯏꯖꯔꯤ ꯍꯥꯏꯕꯁꯤꯡꯕꯨꯗꯤ ngasi nungthil pung 3 rom taba matamda Ziri News Network ZNN gi office District Information Officer DIO and Vidyananda Singhana Ziribamda leiwa paumi singa unaduna achamba khudol peduna pung thawat khre ngasi gi achamba thoram aduda District Information Officer DIO and Vidyananda Singhna phono kibada hojik Ziribam district asi yamna maru eba district amani paumi singna Ziribam gi pau kaya phongdoktuna miyam gi mit nakong oheli haiki Ziribamda leiba paumi singi internet ki khudong saba pinaba oina lakliba April thada all Ziribam Working Journalists Union ajujuda room ama soidana pijage haina phongdokhi ngasigi asamba thoram aduda all Ziribam Working Journalists Union President NG Biswajit Singh Ziri News Network ZNN gi former editor M Romeo Singh amadi Ziribamda leiba print amadi electronics media gi paumi singsu saruk yake Swasampura madi moredagi lanjen relief camp da leiba miyoi singda masagi senthok leinaba pandamda apunba Manipur kanba imalop amkilna sinduna candle amadi atumhau sabat tambaga loinana sabasi navnarwa polam sing pibagi thoram ama pangthokre ngasi uripok masin sakri komda leiba nimpal gi office ta pangthokhiba thoram aduda Swasampura madi moredagi lanjilaktuna relief camp da leiba miyoi mari khangatuna candle saba amadi atumhau karamna sagadi haibagi takpi tambikhi maduda sangadaba khulai amamamsu khudol tamki thoram aduga mari leinana amkil gi president Lorembam angbin hai Manipur da thokliba irang asida maram oiraga miyoi kaya lanjenatuna wana leiri masida amkil gi maikaidagi Swasanpur amadi moredagi lanjenatuna relief camp singda leiba miyoi singda senthok lambi leinaba honabani masi makhatana pangthok naba amkil gi maikaidagi su hona kigani masida nathana Manipur asi kananaba more Swasanpur dagi lanjelagliba miyoi sing amadi amkil yauna component body singna punduna sapchana honagani haike thoram mangkok lenga nimpal Bishnupurgi anun aduga thobangi ima ji haiba mafam singje amkingi branch ngantani aikhoina mori ga Swasampur ga dapi bisi kari maramgi no haila taragadi landara koda khwaidagi hena suiba mafam singje mori amasung Swasampur ni mating khaji khatang pangkanda lupa khatang orasu siki da orasu makhai da orasu mangi ko economy si ju pugalang na ba do Himalaya ba ngakpada koi saru yabada mating oinana bagi damakta khudon jabani ade Himalaya ba ki damakta ai koi punna ka thokmina si koi Thromadula Nimpal president Thingbaijam Ibeyaima Ima Lemarel Apunba nupi lup ki president Puyam Nayani secretary film Mani Lema Khanongpok Apunba nupi lup ki secretary film Bina Kumari amadi publicity secretary Yenrembam Piainusu saruk yake Matang sahi gi me ahum nakpigani mamang sahi me ahum dagi kuki terrorist singna mayum makai mai thadok pikhibdagi lanjenatuna maitai lising kaya hujik tampaki lamda hangliba relief camp kaya da sangpham lawduna leiri irang asiga hokpham amadi daital lofam thokpa authorities singna daital lawkhibra natraga lawkhidabra haibu thidonaba India lengakna semkhiba Guwahati High Court ki hanagi Chief Justice Ajay Lambana lusingba me ahum saba inquiry commission da hujik Lamboi Khonakong Maitai Langol amadi Wangu Lupa Marup relief camp sing da sangpham lawdun laiba inmates singi maraktagi miyoi humbuga mapan gi statement sing inquiry commission asigi hotel Imphal da hangliba office ta uripok apunba lupki legal team na daital lawduna patient ki statement sing asi Modbung Kangpukpi Supermaina Swasampur Sero na singba mafam singdagi lanjen na rikaba miyoi singeni haire World All Sport Games Federation gi miyeng makhada India na yumbu oiduna saliba January tha sigi
haukiba tang kunmathoi dagi kulumdoi phawba Guwahati Cotton University Indoor Stadium da pangthokhiba 4th International Games 2024 da India gi mihut sinduna saruk yaruba Master Athlete Games ki event da badminton masana da Pravin Maisnamna double amadi single match da Sri Lanka amadi Nepal maithiba piduna gold medal ani aduga taekwondo da Pumasia fight masana da long jump Mangal Sana maitena Sri Lanka gi Prakash Vinit pu maithiba piduna gold medal ani amadi T Sunil maitena gold ama Bangladesh ki Sahubu maithiba piduna yamna sauna India team na mai pak pangam khre hariba game asida indoor and outdoor games masana aduda India na gold kunga manga silver kontra amadi bronze manga fangduna team winner oiki Sri Lanka na gold tra manga silver kun amadi bronze taret medals fangduna runners up taki Nepal na gold tara silver kun bronze taret medal sing fangduna ahum subat team Bhutan na gold nipan silver tra taret bronze tara medal sing si phangduna mari subat team oina taki Maldives na gold taruk silver kun bronze nipan medal sing si phangduna manga subat team oina taki hariba games aduda South Asian Federation of All Sports ki General Secretary cum Technical Director GM Jit Kumansana head jury oina saruk yaki haire Mamang sahi 2023 dagi hauduna kuki narco terrorist singna maitai singda sathrak liba lan asida khungak putanatana tongan ba hiramda achoba thodang loriba hairok apunba club ki thomi singna ngasidagi hena mapung phaba miyang mateng pangba ngamnaba pandamda Periphery Protection Force PPF haina maming thonkhre ngasi hairok litan wangmuda pangthokhiba pawmising unaba amada hairok apunba club ki convener thaunaujam Roshan na haikibada khungakpa amadi miyang mateng pangwada khudong sanaba ngasidagi maming tholiba Periphery Protection Force asigi thabak thoram khudingmak hairok apunba club ki miyeng makhada pangthokani haiki hairok apunba club ki thomising nasu irang asi hek horukpadagi Periphery area singda khungakpa amadi relief camp singda achowa mateng pangduna ngasi phawal lakli haiduna hairok apunba club ki lawriba thodang sing asi hena masak thoknaba mapangal kanna sangsin bang ngamna badgi damakta Periphery Protection Force haiba maming asi thonjabani haiki man makha tan hai karigumba mathau tarakpa targadi Manipur gi Periphery area da leiriba khudong thiba mayok nariba mafam singda sangsinduna makha tana angam bateng pangkigani haiki akamaga sangduna oi protection pin na bagi thok onariba sing asigi maina Periphery Protection Force PPF haina maming thonjaragani hai hoi Manipur gi mafam khuding makta Periphery de leiriba dong thiba mayok nariba jaga khudi makta koi sangsalaga angamba mateng pangjagani hai bisi Periphery Protection Force na hana dei so koi masigi thok si tawjadanu lapani ando ba hairo apon ba club ki thongi sing na pangan kan khalan na bai damakta koina nauna minga si thonja nasigi paw mising unaba aduda Periphery Protection Force hairo ki thomi sing amadi hairo apunba club ki members sing mera pai sing so saruk yake India ki oina hayeng January 13 ta pangthokadoriba Republic Day ki thoram asida hairo ki miam saruk yaroi haina hairo apunba club ki advisor M Rameswar phongdokre ngasi nungthil hairo litan wangmada pangthokhiba pawmi sing unaba amada M Rameswar makhata na hai Manipur ngasi mag yamna waraba amadi hojik misi minagi awa saitheng khangduna amasung yum kai leitabagi mapa masa kainabagi mikap marau khol marak asida India gi Republic Day ase Manipur da de pangthokpam thokte maramaduna hairok apunba club amadi hairok apunba maira paibi na saruk yadanaba warep nabani haiki pawmising unabadu da hairok apunba amadi maira paibi singsu saruk yake Republic Day pangthokpase pangthokpam thokti maramaduna aikoi apunba club hairok apunba club nasu hariba Republic Day se koi boycott tawre koi sugaw roi Republic Day se koi hariba apunba club amadi apunba mera paibi hairok hariba lupani sina hairok ki onadi hariba Republic Day gi function se koi sugaw ya roi haise 59 Kharang Koireng Dark number 40 gi manungdal
leiba sanabung pukri amadi kaithel asibu manganuna oil depot ama lengak amadi mari leineba singna sagatnaba thorang torukliba asi yabang amloi haina social development association kangsup ki secretary general angom Dizendrona Fondroli wafam singasi Manipur Press Club ta pangthokiba pawmi singa unaba amada Dizendrona wafam si photokladuna mahang makhata duna hai me ohumdagi thokliba irang asina kangsupta lariba maitai sing ingna leiba phangdringai cherak asida Manipur Gazette notification gi matung ina Bharat Petroleum gi oil depot ama sarana ba thrangliba asi honari riba asi hairang ngai yurang bagi thong ama oire kumja lising ga suna kuni thoi gi October kun ga tarukta thokiba Gazette notification da dak number 38 dagi acre amaga dasbik kuntra ga taruk amadi dak number nifu dagi acre aniga dasbik kungi manungda acre amaga dasbik kunga mari loksinduna POL oil depot ama sanaba khangan khiba aduda pause kayada sahi alumaki November kunma thoida sadanaba haija khiba laikre hojik amuk nampuda sajinaba honarpagi mawang ama lakliba si khunja singna yabang amloi mi yamna tadaba kangsup khunda irang asina maram orga yum kun mari mai thakrabani hojik yum yakhai mukhak taba mafam asida oil depot kamdauna sajingadoribano loinana khunja singna su yumak oil depot thamba pamde haiki loinana SDA kangsup singkhong phayeng kharang sinup amade kangsup women association mara paibina mafam aduna oil depot sabigano haina mari leinaba singi puning singsilakli 36 acre ama loksanaba kana honari aduga dak number 40 dana 1.24 acre ni moina loksanaba honari isi hariba kenugi acre sing asi dak 38 ta 40 da leiba khudima akoina ngasi pawda akoina sabas ngamoi akoi pamte kenugi thauga akoi miga leina buto nakna lemina buto koi singa yaningde harba kenu capacity building of women managers in higher education training of trainers TOT gi ani suba phase gi oina numit tarin ni sumna satagada national workshop ki throm ama ngasi director of university and higher education gi mieng makhada council for education administration and management amade government hindi teachers training college impala punna kusam naraga sinduna government hindi teachers training college holda haudokre workshop aduda university and higher education gi additional director TH Santi Kumar Singh NG College Imphal Principal Ashok Roy Chaudhuri amade Government Hindi Teachers Training College gi Principal Professor Asha Thoksomna matang senior chief guest president amade guest of honor oina saruk yakhi thomadu ga mari leinana University and Higher Education gi additional director TS Santi Kumar na hai numit tare ni sumna satagada workshop program asagi maru oiba pandamdi nupi singna higher education sector da kari thabak tawgadage amadi kari role lauduna lebak asida nupi singna lawudaba thodang sing khana neinagani workshop asida khana neinanaba atopa mafam singdagi lakpa expert kaya masu yauri expert sing asina numit tare ni asida ayuk amadi nungthilgi session khaidoktuna kupna khana neinagani haina so fongdokke women managers in higher education have siki to kisi maram da apna notice lega ni have se thank you me humdagi tholpa kanup ki irang na maram oiduna law siu ki thabak thoram lalol itik na singbada achob sete sing pirektuna lak libasi yenglaga handiki sei oina employees sing income tax amadi hingnabagi tawjariba factory industry lalol itik amadi lawmi singi khazna singa sei sei sigi oina lawbigano malemgi oina tholpa muknaba lanjau sing amadi prakritigi oiba amanga ta thropa mutamda miyamdagi lenga khongot tax sing komthoknaba haibase adumuk sanaduna laklei maramaduna mari leinaba loisang amadi income tax department amyam dagi tax khongot pu thabak ase sahi sagi oina lofum thokte haina maitai tribe union MTU na fongdorokli MTU gi secretary administration da thadrok pasel na pallibade income tax khongot pagi matang da union na thamliba wafam di manipur si ILP sanaba lamdam amani ILP sanaba haibase lamdam dugi myam adu sada marpudra ga manga di scheduled tribe ni haina sak khanglabani maitai asi scheduled tribe lista yakhum thokpani adu lengak asina
मियामगी वाकत ताबी दबदगी एसटी लिस्ट याहंदन लेबनी लमदम असिगी ओइरिबा फेम असिदा तंपाकी मैतै मयाम खक्तना एम्प्लॉई सिंगदगी इनकम टैक्स थीबा हाइबसी लेंगांगना खंत्रगा थबक तौबियो हाइरी सही त्रारोम प्राइवेट स्कूल ओजा ओरमलबा लाइसम नीलकांतना सनलोइबगी सिनफमदा माइ ओनसिंदुना थामद लुपा लाख अमगा मखाइरोंगी इनकम लाखवा नमगा लोइना मियोय कयादसु थबक पीबा ngamlei नमोल केंद्र की मनुंग चन्ना लेबा नावरेम मनिंग लेकाय वार्ड नंबर 13 दगी लाइसम नीलकांतदगा इमेज टीवी न्यूज का उनदुना करम्बा वाखलोंदगी सनलोइबगी सिनफमदा माइ ओनसिलखिबनो हंगबदा मांग हाई माक प्राइवेट स्कूल सही तरा रोम ओजा ओरममी मांग सिनफम असिदा संगलपगी मरमदे मांगना मी कयाबु थबक पीबा पामलकपदगी अमदी मणिपुर डायरी की अचौबा फैक्ट्री लेहनबा पामलकपदगी सनलोइबगी सिनफम नमाय ओनसिलखिबनी महाक लिसिंगनगा सुम कुनगनिथोगी जुलाई कोलम लोइदगी सन अमा लोइबा हरखिबनी हरिति सनबी मरी सनाव अहुम हाटम अनि पुन सन मापन सुरे मणिपुरदगी संगोम की पोथोक मपाल लमदा थाब पामी हैनसु मांगना फोंदोखी नोमदा संगोम कयाम पुथोकपगे हंगबदा मांगना हाई सनबी मरी संगोम सुमी नोमदा संगोम लिटर हुंफुदगी हुंबुगा मंगा फाव पी नोमदा लुपा लिसिंग अहुम दगिना लिसिंग अहुम चमा फाव इनकम लाई माकी मखादा फार्मर तरेट लई मखोइगी संगोम सु मांगना लवी मखोइदगी लवा संगोम दगी लाकपा पैसा दुगा पुन्ना नोमदा लुपा लिसिंग मरी चमा दगी लिसिंग मंगा फाव फंगबा ngami aduna चौरांगना थाबदा लुपा लाख अमगा मखाई लाकपा ngami aduga lupa lising yang kai di san masinjak pijabagi amadi labor singi पैसा पीबगी खाइदोकदा lupa लाख amadi leba ngami haiki mamang sahi me ahum dagi horokhiba irang asina tha ama ani romdi income da akaiba yamna piki sangom di sumi yonpham leitabagi awaba yamna mayok naki sangom lawba lakpa daidigi misu lakhide adudagi yondabdi yadabni na bhangna sawam singadu खुल लेकाय के युम चन्ना योलखी इरांग खितंग कोमलकपदगी महांगना इम्फाल चतुना समू मखोंगदा फमदुना संगोम थारगा योनखी अदुदसु योनबा सिलक्तबदगी महांगना इम्फाल मफम मंगादा संगोम सप्लाई तवस सटकी सप्लाई तवबदा लेमकपा संगोम सिंग अदुना संगोम सनासु सादुना योलखी हाइनसु महांगना थेंगरकपा अवाना नुगागी गयासु इमेज टीवी दा पाउदम की अदुगा मखोइगी हिंगोल कोइबदा संगी संथिसिंग अदुना मखोइ इंकोल कोइबदा सिनै अदुगा मरी मता इमुंगसिंदसु मियामनसु लौबा लांगै संथिगी मही अदुना पुखरी थादरगा ngaदा पिजै हाइखिबगा लोइनाना सजिक फानबा मी अहुम सजिक हुंदोक हुंजिन तौबगी मी अमा सन लोइबा मियोइ तरेट का पुन्ना मियोइ त्राहुम दोइरोमदि थबक पीरि हाइरि मांगन मखा ताना फोनोखिबदा हौजिकति नाहा कयासु सन लोगे हाइना लाक्लै मियोइ अमदा सन पीख्रे मियोइ अनीनसु सन पीनबा होनरी इसागी अपाम लंबीदा माइ ओनसिंदुना सन लोइबा खंगदे ओक लोइबा खंगदे येन लोइबा खंगदे पैसा तानबा याइ चानबा थबक अमदा माइ ओनसिंदुना मतम फ्रीदा मगन बिगनु इसागी चानबा सिनफमदा माइ ओनसिनबिउ माइ पाक सोइदन ओइगनि हाइनसु फोंदोरकली पनबा याबदि लाइसम नीलकांत नंबर नौरेम मनिंग लेकाय दगिनि महाग सही कुथागा ते सुरे माइगी थांगना बीएससी केमिस्ट्री ऑनर्स दे मागी मसा अनि लेरे कुबुसुना सल्लम खपिरेबा अदु सल्लोबसे यामा हम याम पाममदबा हाइतारे सल्लोबसे कमाई तो खनबगा आइना थबसि आइदि लाइक मयम तमजलोरगा इसामक्सु ग्रेजुएशन ने केमिस्ट्री ऑनर्स ने प्राइवेट स्कूल जो तही तरा गी हम ओजा ओरम है अदु मतम कंपनी में हम जो तोरम अद कंपनी में हम तोरुबसे आइंदा हाइतारे आइना हाइतारे मीगिना आइंदा सीजन हिंदा आइना मीजे थबक किनिंगबा हाइतारे आइना थबक ओइना तोंगबा मीगी मखादा थबक तोंगदबा वाखल अमा लाक थोलिबे इरांग असिदा अचोबा जैथेंग फंगलिबा होटनाबदि यामना कंजबा मियोइसिंगी मनुंगदा लाइसम नीलकांतसु अमा ओइरि महाक असि सन अमा दगी लोइबा हौजरक्तुना हौजिक्ति सन मापन सुदुना संगोम फजना पुथोक्तुना महाकी इमुंग मनुंगी लैतलारेगी अंगांसिंग लाइक तमनबगी इमुंग मनुंगी लैतलायदा अचोबा मतेंग पांगी अदुगा लोइनाना महाकना लेबर तरागी मथक्ता हौजिक थबक पीरी नीलकांतना अचौबा डेयरी फार्म अमा निखत्पगी पांदमसु लैरी
ꯑꯁꯤꯒꯨꯝ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯅꯍꯥ ꯀꯌꯥꯅ ꯅꯤꯂꯀꯥꯟꯇꯒꯤ ꯃꯇꯧ ꯇꯝꯕ ꯃꯊꯧ ꯇꯥꯔꯤ ꯏꯃꯦꯖ ꯇꯤꯚꯤꯒꯤꯗꯃꯛ ꯄꯥꯎꯗꯝꯖꯔꯤꯕꯤ ꯍꯨꯏꯗ꯭ꯔꯣꯝ ꯔꯣꯅꯤꯕ꯭ꯂꯥ ꯆꯅꯨ ꯅꯥꯎꯔꯦꯝ ngasi Prime Minister Narendra Modi na Uttar Pradesh ki Bulandshahr da lupa crore lising trama kon chama sang saba multiple development projects sing sanga kre project sing adugi maruiba sector sing di rail road oil gas amsung urban development and housing da mari leinaba sing ni new khurja amsung new rewari gi marakta chen gidaba kilometer chama humra hum sangba double line electrified section amasu Prime Minister Modi na lebak miyam da kathokre anoba DFC section asi yamna maru oibani hairi miyam da wangam da Prime Minister Modi hai kibda hojikti anoba hate rashtra pratistha pibagi matam oire aikoi gi pandam da lebak asi lising ni sumni putre dadi developed nation ama ohen bani kilometer ama sangba double rail tunnel ama su Prime Minister Modi na inaugurate tauki masi malem da ahanba makhal amani hairi बीजेपी की 2024 की लोकसभा मिखल की थीम सॉन्ग सपने नहीं हकीकत बनते हैं तभी तो सब मोदी को सुनते हैं फोंदोलदना प्राइम मिनिस्टर नरेंद्र मोदी अमसोंग पार्टी प्रेसिडेंट जेपी नड्डा याउना इलेक्शन कैंपेन ngasi hongdokre बीजेपी की अनुवा कैंपेन असे मोदी की गारंटी हाइबा मास मूवमेंट की कंप्लीमेंट अमनी हाई की मियामदगी फीडबैक तरोकनबा खुनोंसाबसु पीगने हाइरी कैंपेन हौदोकपगी थौरमदा the first time voters conclave nava matdata sammelanda music video amasu phongki video da Prime Minister Modi gi manglan adu manglan natte achumbani haiba utli hairi sanabagi pauda dabang boys sentang makhada all Sangai Phom Sports Association Asana Sindra first Dabang Trophy level state level 9A side Open Football Tournament 2024 Asa Sangai Phom Playground da hodokre punna team tramar na group mari thona khaidok laga sanaiba tournament asigi gasi sanike ba ahanra match da Ngarian FC amdi Saruk FC yaripok goal amut sanabang amdana draw iki anisuba match da Al Amin Sangai Phom na MYDA Mailen Kun bu goal anisuyoda maithiba peki ahum suba match da Nur FC Sorana NYTSC Sorabu goal ahum amada maithiba peki tournament asigi hayengi ahanba match da PSWAS Sangayumpham amadi SMFC Sangayumpham anina aduga anisuba match da Andro FC amadi Lucky Boys Sangayumpham anina sanagani hairi howzik Aroibada Maroi Pong Pijari. Nothing like voting, I vote for Sio Haiba Tim da Tramari Suba National Voters Day Thorum Pangtokre. May Ahumdagi Haudakiba Maitei Amadi Kuki Anigi Lan Asina Maitei Puruki Musing the Acho Para Amat Tambire Haina Wall Mitei Organization Gi Singtam Nilbanina Pongdokre. Capacity building of women managers in higher education training of trainers ki numit nitare ni sathagadaba training ngasi hodokre loinana Prime Minister Narendra Modi na Uttar Pradesh ki Bulandshahr da lupa crore lising tram puncham sang saba project sing sangakre ngasi gi oinadi ms parum sadok saba matang asu lojre myambu kuna khurumjari